lamgi wahaudagi konsaramga thangnana leiba kuki khulga khuladuga amuk hanna muknabagi thodok thoktuna konsaram khulgi village chief amadi chairman bu phaduna pukraba matung tamthina phukre loinana khunja tara romsu asok apan yaure hairi asok pasing rims amadi khurkul PSC da pukatuna laikanakre hairi thodok adu soklaba village chief adu aimol amson abonmei chahi humphuni loinana chairman aduna adam derna mai chahi nifuni hairi thodok adu numityungba duaida konsaram amadi faizang khulgi lona bada konsaram khunjana yum sana ba leibak tholingaida khulai matik chana paiba lairom bai fei kuki khul faizang amadi akoi bada taba kuki khulgi mioi sing laktuna makhoi gi lamni haiduna pu chaibagi thodok adu thohan kibani hairi thodok adu thokpagi pau phangbaga security force singna changsinduna asok pasing putoraktuna khunja singna rims hospital tamna pukhat kibani hairi panbayai mamang da sulamgi wahaudagi asumna khana chainabagi thodok konsaram da thoktuna asok apan yaw khiba laikhrabani